mayambu ikoknona khoirumjari ngasisu mayamgi nungainabagidamak manipuri horror story amamuk puduna laksari horror story asigi maming khulgi umang lai laibung wari asi hingliba amati sikraba kanagumbi amattaga mari nejadi ai bana wakhana sagatcharaga tabidi basinginga pothana bagidamakta semjaba warini hojik mayamda khudol tamjari manipuri horror story khulgi umang lai laibung khul adugi miyoi khudimak yamna nuksi sanana laiminai khul adugi mi ayambana lau singu tawduna samna hinjabani khul adugi wona lairiba umang lai laibung adu khul adu da siliba turen adugi hek manakta lei umang lai laibung adugi akoiba adu da saura sauraba u kaya hauri u sing adugi manungda haibong mange haino amati hayel pambisu marang kaina hawi laibung adu sahi khudingi oina harawi hanadi sahi khudingi harawa ngamlamdi maramdi umang lai adu harawbada aruba polam kaya sangi polam sing adugi manungda khwaidagi maru oiba posangdi sendrang anguba ama yawba sini adubu haujikti sendrang anguba adugi mahutta moidana oina saraga mahut sille asomna sanagi mahut jayangna sin lupagi mahut pana sin tawduna haujikti sahi khudingi harauri nores khul aduda leipa akhang masani nongma mahakna magi nungsinajbi thangnaba laikai da leibi nupi ama unaba chakhi kanaso hogdi matomta lai mahakna laklibadu nungthilgi pung ani helabani lambida asum satna isai sungangli yumdai thoklakle ai kabita hoida chatke unaraga mabu themlu asumna monda yamna nungaina satlingai khul adugi ahan monbana kauri hai nores kaide nore nangbo mama namong nupidu ngahakta unaruge na tawbani ngarang yam saukhreni amukta tawsinaruge tawbani hono lawjingai khara nolu ha adu nangbu hayengsi sangadro nang mamagi phramda u khara yansi haibabo nangbu sangadro mama sangnida ayuktagi yandiro mani Jeki ne Robertson ne nakhoi humna ayuktagi yalabadi loibasu yaida mama moisu yaudiro hoin hei aisi moiga unaruribani o yai mama yai yalaga loire kaino dubo fare adudi ai mi atopa thiraroi ko hoi mama asumna norestu ahan aduga wari sanaramlaga mag nusinajabi kabitagi manakta lai asumna lakpana kabita hoigi lekai yoroklei norestu kabitaga ngainasi hainaba mafam maduda ngairi aduga phone tawduna ai lae tholo hainasu haiki kabita su ikat kanadana adumak thoraklei aduga khulgi labuk chatpagi lambi aduta satna wari sanari kabita kai mathil sage kaino aisibo saksibu nongda kairak sagadoribno anira khatani kaino ayuk amuk ndang amuk aduga karigi hanjin hangiba ha ngasai nangna phone torokpada natro aina injang haikibado adu haujisu mo haraga loire anira haibu bu kaidoyege yare wado haningai electricine kaimta hairanu sabitriga message to adum thanaruro nungsidiba mi manabidubo nang pa phakre he oiba o ngarangna ichinupini hairaga haujikna imanabi oikraba huran bo namaidane hamuktairaga chafu kote haibado adu thajagadabado ai nati haima ai ngarang ichinupini haikrabo o adu madi aina halli aduna ichinnupi gumani adu aina haidi chumdro o chumba natro chumadine message to adum thanaruro kaironi phagi tobuni ne se ngai khoba aigi imanabagi nupi ni ngarang do imanabado phone pairakte kaidonaba yarogen hangakpaduda sum message to thanarumbane ba hauji so ida basi adum ngangi se ho se farase amabu ere ai lalese ai phambule putara rak torage ba asumna noreska kabita katu mari khara tawnaduna wa hainaraba matung makhoi ani yanaduna wari ngehak sanari masidagi norestu numit tadore hallage haibadagi kabita su hoi haiduna makhoi ani yumlomda lakli
ꯃꯁꯤꯗꯒꯤ ꯀꯕꯤꯇꯥꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯅꯣꯔꯦꯁꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯔꯨꯛꯂꯕꯅꯤ ꯅꯣꯔꯦꯁ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯐꯝꯗꯨꯅ ꯂꯥꯏ ꯍꯔꯥꯎꯅꯕꯒꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯅꯣꯔꯦꯁꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯣꯔ ꯃꯥꯜꯂꯤꯅꯤ ꯐꯔꯦꯗ ꯍꯟꯗꯛꯇꯤ ꯑꯔꯥꯛꯄ ꯅꯨꯄꯤ ꯈꯥꯏꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯅꯣꯔꯦꯁ ꯉꯔꯥꯡ ꯎ ꯈꯔ ꯌꯥꯟꯁꯤ ꯍꯥꯏꯔꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯦꯀꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯁꯟ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯖꯦꯀꯤꯅ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯇꯞꯅ ꯁꯦꯟ ꯂꯧꯔꯝꯗꯥꯏꯗꯨꯗ ꯂꯥꯛꯑꯗꯤ ꯐꯗꯧꯕ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯩꯕꯨ ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯋꯤ ꯍꯜꯂꯁꯤꯔꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯐ꯭ꯔꯥꯝꯗ ꯂꯥꯛꯇꯨꯅ ꯎ ꯀꯌꯥ ꯌꯥꯜꯂꯤ ꯎ ꯌꯥꯟꯅ ꯅꯣꯔꯦꯁꯅ ꯃꯥꯃꯥ ꯉꯔꯥꯡ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯍꯔꯥꯎꯅꯕꯒꯤꯔ ꯀꯩꯅꯣ ꯋꯥ ꯇꯥꯟꯅꯍꯧꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤꯔꯣ ꯃꯥꯅꯤ ꯍꯔꯥꯎꯔꯅꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯐꯥꯏꯔꯦꯟꯒꯤ 16ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒꯗꯕꯅꯤꯀꯣ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯀꯤꯅ ꯃꯥꯃꯥ ꯑꯗꯨꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯒ ꯌꯥꯎꯁꯪ ꯑꯃꯨꯛ ꯅꯩꯕ ꯌꯥꯔꯦꯅ ꯑꯗꯨꯗꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯎ ꯌꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯂꯤꯅꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯈꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤꯅ ꯂꯩꯃꯥꯡ ꯐꯟꯕꯗ ꯂꯩꯕꯥꯎ ꯑꯃ ꯆꯦꯜꯂꯛꯈꯤ ꯍꯟꯗꯛꯀꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤ ꯍꯔꯥꯎꯕ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯏꯃꯣꯝꯁꯤꯡꯁꯨ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯐꯗꯦ ꯄꯥꯔꯤ ꯑꯣꯏꯕ ꯅꯈꯣꯏꯁꯨ ꯑꯁꯥꯎ ꯄꯔꯩꯅꯕ ꯅꯔꯦꯡ ꯅꯃꯥꯟꯅꯕꯒ ꯃꯨꯛꯅꯕ ꯐꯠꯇꯦ ꯀꯔꯤꯒꯨꯝꯕ ꯇꯧꯔꯨꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯅꯤ ꯑꯆꯪ ꯊꯣꯡ ꯊꯤꯡꯂꯒꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯑꯁꯤꯒꯨꯝꯂꯕ ꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯎ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯀꯥꯔꯟ ꯇꯥꯏ ꯍꯥꯏꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯏꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯈꯔ ꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯈꯟꯅꯕ ꯑꯗꯨ ꯈꯥꯝꯗꯣꯛꯅꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏ ꯂꯥꯏꯕꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯏ ꯍꯔꯥꯎꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯗꯤ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯣꯏꯒꯤ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯕ ꯃꯤꯌꯥꯝꯅ ꯂꯥꯏꯕꯨꯡ ꯑꯗꯣ ꯆꯣꯜꯂꯔꯤ ꯁꯣꯝꯗ ꯉꯍꯥꯟ ꯐꯨꯅꯈꯤꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯤ ꯚꯥꯏ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯣ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯅꯣ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯝꯅ ꯍꯩꯕ ꯂꯩꯀꯥꯏꯗꯨꯗꯤꯅꯦ ꯈꯔ ꯋꯥꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯀꯃꯥꯏꯅ ꯋꯥꯍꯟꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯗꯤ ꯃꯤ 4 ꯈꯛꯇꯅꯤ ꯃꯣꯏꯒꯤꯗꯤ ꯃꯌꯥꯝꯅꯤ ꯅꯣꯏꯁꯤꯗꯤꯕ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯅꯦ ꯂꯥꯏ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯕꯁꯦ ꯂꯩꯀꯥꯏ ꯈꯨꯜꯗꯣ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯣꯏꯅꯤꯗꯅ ꯃꯗꯣ ꯑꯩꯈꯣꯏꯅ ꯀꯥꯔꯟ ꯇꯥꯔꯒ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯅꯤ ꯀꯃꯥꯏꯅ ꯀꯥꯔꯟ ꯇꯥꯗꯣꯏꯕ ꯁꯤꯕꯒꯤ ꯊꯕꯛꯇꯨꯃ ꯑꯩ ꯆꯤꯝꯐꯥ ꯄꯨꯗꯦ ꯀꯣ ꯍꯩꯔꯣꯏ ꯅꯣꯏꯁꯤꯗꯤꯕ ꯄꯪꯉꯤꯍꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯙꯤꯔꯦꯟ ꯅꯪꯅ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔꯒꯤ ꯋꯥꯌꯔ ꯃꯌꯥꯝꯗꯣ ꯀꯛꯊꯠꯂꯨ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯃꯝꯂꯅꯤꯗꯅ ꯏꯟꯖꯤꯟꯁꯨ ꯃꯨꯠꯇꯕꯅꯤꯅ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯕꯗ ꯃꯀꯣꯛ ꯆꯥꯏꯔꯗꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯕꯨꯡꯗꯨꯗ ꯆꯦꯡꯁꯤꯜꯂꯒ ꯑꯐꯪꯕ ꯐꯨꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤꯅꯦ ꯀꯨꯏꯊꯕ ꯌꯥꯗꯦ ꯁꯠ ꯂꯥꯛꯀꯗꯕ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯃꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯈꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯙꯤꯔꯦꯟꯅ ꯖꯦꯅꯦꯔꯦꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯔꯕꯔ ꯒ꯭ꯂꯣꯞ ꯑꯃ ꯎꯞꯂꯒ ꯊꯧꯔꯕ ꯀꯣꯟꯆꯞ ꯀꯥꯇꯤ ꯑꯃꯅ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯋꯥꯌꯔ ꯆꯕꯨꯜ ꯑꯃ ꯃꯍꯥꯛꯅ ꯀꯛꯊꯠꯈꯤ
asomna dhirena wayara tu he kakthappaga laibung adu ahingumna mangkhrei mayepki nil khonglamba punamak tumina laikhi thalamba maingana khangmam mamkhiba khonglamba mayepki ahoba makholna saplepkhiba aduda laibung aduda leiramba miyamadu wa launa marang langna rei tanza aduda nupi amana kanna lawi maduda mayamna kaidorage haiduna hangpada kanagumba amana masa soli haiduna kappaga hai marudagi lariba mayam aduna mai panariba miyoising aduda section na mai sinati haiduna saiba hongarakle tanza aduda makhoi nupa khara amu mathong maram khangdana phunarei tawriba mawong asida lariba mihamatu punglang langle adubu magi ayawpa phone sing adudagi kapthorakpa flashlight ki mangal aduna laibung adu kharati ngali adubu mapung phabadi oidi somdana jinatar panariba sing adu makok sairi इंजिन सुमुते मैसु लाते कराइदा सोइबनु हाइदुना वयरदा अमुक चेक तौबा हौरई मतम अदुदा लाइबुंगदा पुरिबा यामनबो वयर मयामतु कक्लगा लेरमखी मरुदा मै पानरिबसिंग अदुना यामना थुना सेमदुना लाइबुंग अदो मै ngalhalli मै लाग्लबा अदुददी लाइबुंगदा खनरिबसिंग अदु मयामना संगदुना खामदोकनखी तांजा अदुददी मफम अदुदा लाक्लंबा मखोय ममानबा मरि अदुदी ngasayna चटख्रबनी मखोयना फुरंबा मीसिंग अदुना मखोय मसेल अमगा थंजिनदुना खना हुखिबनी अदुबु लाइगी कमिटीना खनरिबा दु मपुंग फाना फाजिनदुना लाई हरावबा दु मखाताना सथखी अदुबु नुमित अदुता तांखुल सारिबा माइबा अदुसु असोक अपन खरति नंखी असुमना लाई हरावबा अदुता थोख्रिबा थौदोक अदुना मरम ओइरगा माइबा माइबिसिंग अदो मकोक ngauri लाइगी थौरमदु कदाई फावबा तौख्रबनो करी वाटलिबगे हाइबदु अमत्ता मथोंग मरम खंग्रे असुमना खुल अदुगी लुरबा लाई अदु मफम मरांग खंगदना लोइसिनखी अदुबु लाई हरावबा लोरबा मतुंग नुमित अदुगी थौदोक अदु करपना थोखिबनो हाइना मयामना खन्ना नैनखी अदुबु कनानासु मदुगी लंगला लंजिन पुथोकपा ngamlamkhidi नुमित अदुगी मै पानरिबा नंदा बाबुदा लाई सेलुंगबना इबुंगो नुमितुगी होदोनादु नखोइना मैदु मुथलमद्रबदी कयमता थोकलम लोइदबनी नखोइना मैदु फजना सिनदबदगी थोलिबा थौदोकनिने इपल अदुमना अखोइदा हेक्ता थंगनबदी अखोइसु यानिंगदे अखोइसु यामना सेक्शनदि सिनजरिबनी नुमित अदुगी थौदोकतु कनागुम्बा खरना सिनरगा अतनना तौखिबनी लाइबुंगी अदुक यामख्रबा वयारतु मखोइना कथलमबनी अदुना अखोइसु कोइथि थिनिंगै मतम खरा लाइबुंगदो ममखिबगी वानी तंजा अदुदा लाइबुंग अदुगी फाइनेंशियल ओरिबा मोहना अदो इबुंगो जेनेरेटर दु अमा याद्रबसु अमा पांखटपा याद्रो मदु यानदब नत्रो नखोइना इंजिन अनि खिलिबदो तादा आइना हाइजरिबसि मयामना भाब ताबिद्रे आइना हाइजरिबना इंजिन द सोइबा नति वयार दु कलमबदगी मैदु लाक्तबनी हाइजबगी वानी मदुदा फाइनेंशियल ओरिबा मोहना खंगे नुमितुगी थौदोकतो नंगना मै मुलहनबदगी थोख्रिबा थौदोकनी अदुना नंगी फंगदबा सेनदो सरुक अहुम थोलगा अनिखक पीबा तारे हे ए तादा अदुदी कदाइदगी यारदगे अइगी सेनदुदी सुनबा दुम पिथोक पियुदा नत्रदी वा काइनरकनिको ए करी वा काइनबाइदी हा नंगना मैदो सेनदमती थोलिबा थौदोकतो थोखिद्रो यारा तादा होइगे लाई हरावबदने सही खुदिंगे अइ मै थालदुना लाक्लिबनी अदुसुने अहोंग ममलदा यारे अइगी सेंदो अमत पिरानु अइगी सेंदुना तारगे पोलोइबगी सिंगदैनो वो ए करी हा न हाइदो केनो असुमना मोहन अमति नंदबाबू मखोय अनि खनरकपदगी लरिबा मयाम अदुना खामदोकनखी मसिदगी लाई सिलुंगबा अदुना नंदबाबूदा मागी पिफम थोकपा सेनदु पीखी असुमना खना चैनबा थोख्रबा मतुंग नंदबाबूदु मागी मै पानबा अंगांगसिंग अदुगा पुन्ना लाई लाइबुंग अदुगी मियोइसिंग अदुसु लेहौखी लंबिदा चटना नंदबाबूदा मागी अंगांग अमना ओजा नुमितुगी ओयर कक्थलंबदु अइना चिंगनबा मी खरा लै मखोइना सोदना ओइगनी ओनिंगो ओइसनु मदो एखोइगी थौ नत्रे मथंगदी मसिगी लाइबुंगसे मै सुथान थालोइदबनी अइना सुकुइना लाइबुंग असिगी सेबानी खंदना सेनसे पिंगना लौखिबनी हजिकता पामुरइदा असमना नंददु यामना साउना मयुमदा मागी अंगांगसिंग अदुगा अदुम चटख्रै मसिगी मतुंग नुमित 10 निमु हौख्रै सोमदा लाइबुंग अदुता खना चैनबा थोखलंबा तोंबा कालू दीपक अमदी धीरेन
ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯙꯤꯔꯦꯟꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯦꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯁꯥꯔꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯌꯨ ꯊꯛꯂꯤ꯫ ꯚꯥꯏ ꯃꯌꯥꯝ, ꯙꯤꯔꯦꯟꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯀꯁꯥꯔ ꯇꯥꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯈꯔ ꯂꯥꯞꯄ ꯑꯃꯦꯔꯤꯀꯥꯒꯨꯝꯕꯗ ꯆꯦꯜꯂꯗꯤ ꯐꯗꯧꯕ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯦ ꯃꯥꯅꯦ, ꯚꯥꯏ ꯀꯥꯂꯨꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ꯫ ꯙꯤꯔꯦꯟ ꯁꯤꯅꯤꯅꯦ ꯃꯤꯀꯤ ꯊꯤ ꯄꯥꯔꯠ 4 ꯍꯥꯏꯗꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯙꯤꯔꯦꯟꯅ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯗꯨ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯈꯟꯅꯈꯤꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯍꯧꯁꯥ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯥꯏ ꯍꯔꯥꯎꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧꯕꯨꯛꯇ ꯊꯥꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯆꯔꯥꯡꯅꯔꯒ ꯂꯥꯏ ꯂꯣꯏꯁꯤꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨꯕꯨ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯝꯒꯗ꯭ꯔꯣ? ꯑꯩꯗꯤ ꯊꯥꯖꯗꯦꯀꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯇꯥꯡꯈꯨꯜ ꯁꯥꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯣꯡ ꯊꯤꯟꯕ ꯑꯆꯪ ꯊꯣꯡ ꯍꯥꯡꯕꯒꯤ ꯊꯧꯔꯝꯗꯣ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯌꯦꯡꯈꯤꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏꯗ꯫ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯀꯔꯤꯕꯨ ꯊꯣꯛꯂꯗꯣꯏꯅꯣ? ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎꯗ ꯈꯟꯅ ꯆꯩꯅ ꯇꯧꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯒ ꯅꯠꯇꯦꯅꯦ, ꯑꯅꯤꯔꯛꯄꯨ ꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯊꯣꯛꯂꯕ ꯑꯃꯗꯤ ꯂꯥꯛꯆꯔꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯄꯣꯠ ꯅꯠꯇꯦꯗ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ, ꯂꯧꯕꯨꯛꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ꯫ ꯄꯨꯡꯁꯤꯁꯨ ꯑꯔꯣ ꯇꯥꯁꯤꯜꯂꯝꯂꯦ꯫ ꯍꯥꯏ ꯀꯥꯔꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯁꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯀꯥꯅꯅꯕꯒꯤ ꯇꯧꯔꯤꯉꯩ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯕ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯉꯧꯕ ꯑꯃ ꯌꯦꯠꯄ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯟ ꯑꯃ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯣꯡ ꯑꯗꯨꯗ ꯍꯤ ꯍꯣꯟꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯤ ꯍꯣꯟꯕ ꯑꯗꯨ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯑꯁꯨꯝ ꯍꯤ ꯑꯗꯨ ꯍꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯍꯣꯟꯊꯈ꯭ꯔꯒ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯑꯁꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯤ꯫ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯧꯕꯨꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯤ, ꯃꯁꯥꯁꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯕꯒꯨꯝ ꯇꯧꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯂꯧꯕꯨꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯣꯝꯇ ꯂꯥꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯂꯧꯕꯨꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯂꯧꯕꯨꯛ ꯌꯧꯗꯨꯅ ꯂꯧꯕꯨꯛꯇ ꯊꯥꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯃꯗꯨꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯎꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯗꯨ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯈꯨꯜ ꯑꯗꯨꯃ ꯇꯥꯗꯕ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯅꯥꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯏꯃꯨ ꯃꯨꯁꯤꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯗꯥꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯍꯟꯈꯤ꯫ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ, ꯏꯇꯩꯃ ꯍꯣꯏꯒꯤ ꯄꯥꯎꯗꯨ ꯑꯩꯁꯨ ꯇꯥꯖꯔꯦ, ꯑꯗꯨꯅ ꯇꯥꯗꯒꯤ ꯑꯅꯥꯕꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯍꯧꯁꯤ ꯍꯟꯅꯕꯒꯤ ꯒꯨꯂꯤ ꯑꯃ ꯏꯖꯔꯝꯒꯦ꯫ ꯁꯤ ꯏꯇꯩꯃ, ꯒꯨꯂꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯕ ꯃꯇꯨꯡꯗ ꯆꯥꯕꯤꯌꯨ꯫ ꯒꯨꯂꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯃꯗꯒꯤ ꯇꯥꯗꯅ ꯊꯛꯍꯟꯕꯤꯌꯨ꯫ ꯁꯤ ꯏꯇꯩꯃ, ꯒꯨꯂꯤ ꯃꯃꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ, ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯧ ꯍꯥꯏꯔꯕ ꯃꯇꯨꯡ ꯒꯨꯂꯤ ꯑꯃ ꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯨꯂꯤ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯨꯂꯤ ꯑꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯂꯣꯏꯈ꯭ꯔꯦ, ꯍꯌꯦꯡ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯔꯦꯁꯇꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤ꯫
Haima, Nores. Ise, dukan challuiro. Hoini, challurini. Noi na baido masang ngamdri. Adugi guli leiba chaluri bani. Ibaibu masang ngamde haiba. Adu guli di leira boise. Yahaudre, adu nangbu bazar phawbudang haigalugera. Hoi ise, adu guli mamingdo karaino. Se. Sigi sida irabani. Se, paisa sida leire. Yarani de ise. Sian gidi aigi yauri sina adum yarani. Fare ise adudi ai amuk chalukige. Hoi. Asopna Nores tu nupi adudagi hidak kisi adu lauraga mahak guli leinabagi dama bazar da lai. Masidagi mahakna bazar dagi guli leiraga halakpada numit pungta tari. Asomna mage cycle adu asom thorakpana magi masi adugi mayum jauduna guli adu piki. Masigi matung ngaihak phamduna wari watai tauringai numidangi pung 3 hinjinlaklei. Asomna wari sanaraba matung Nores tu satlage hairamlaga mahak mayum lomda lai. Nores ka nupi aduga yam naknaba mari nati nupi adu Nores na koijaribi Kabita hoigi lekai ni. Maduda Nores na nupi aduga asum khangnaduna iche kaubani. Nupi aduna Kabita na saubada Nores ki mateng pangduna hek hanjin halibani. Ngasi ki numi asisu Nores na Kabita unaraga halakpada nupi aduga thingnaduna guli leiba satluribani. Asomna Nores guli piramlaga mayum lomda magi cycle adu asom tharai. Mahakna asomna thorakpada magi lekai yauраklei. Matam aduda makhoigi khulgi laibung adugi mamtop aduda kanagumba khara phamlaga leibadona tauki. Maduda Nores na kana noni laibung de leirisibo. Asomna khallaga yenguba aduda mamtop aduda phamliba adu phuk hawlaga matung hallaga Nores tamna prap lai. Maduda Nores na buthoe haiduna kanna lauraga cycle adu kanna thauduna mayum tamna laki. Aduga magi mama mapada pawadu tamki. Maduda mamana hai hojikne khulsima wong ama tawribani yumdik me panthokkan koi bungo. Ima lama chapasu nati awang lekai phauduni. Maduda mapana mu hai awang oigera makha oigera chatkunu hairabadi chalanu hojik khulsai mawong ama tawribani ko. Asomna hainaraba matung Nores magi kada changki. Numituma haukre mathangi nonganbada angakpa pawama taki. Madudi awang lekai ki lembadu ngarang labukta hawai hekpa satpada laibuknabadagi leitre haina ya ngangnari. Pawadu tabada khul aduki umang laibung aduna koliba lekai singadu mipai naki. Naresu ayuki mamai mamit taba loraga hotel da sa thake haidna lakli. Hotel aduda hana leiramba ahan singna lemba leitabagi matangda wari sanari. Ngasi awang leikai gi naha ma leitabadu ngarang maning labukta laioknabani haine masibu kamdori jano. Haibani ngarang su wa launa khibani. Adu makhoibu maiba maibi tarandaba jalo. Nongalaga haibati ngarang tawbunidana ngasi maiba tanage tawbuni aduda ngasi nongalakpata hawdokpa tadaba oiramale. Khangdra tawrise mahausa aikoina angang oiringaida amuktangdi taki sigumbase adu mina khulsi manganaba tawrakpani haidana hainaki. Adumna kanagumbana khulsi mang tanganaba tawriba jala khangdra handakise. Mina lai thadalakwa hairaga karino bu ningsing laine. Ngahangi aikoi laibungi mai thanba kari maming duba. Nanda babu naga tawri jalo. Mapadu thaina maiba purohitni yamna haikhaba maibani. Nanda babu naga tawri jalo. Madi kari gi tawduriba. Haima tadadi pauksi tadriboira. Kari pauno dubo. Lai loiraba matung makhoi yam khana khiban laibungda hodona thokibadu mana maidum ulanbadagi ni haidana financial oiba mohenga yamna khana chainaba thoki male. Aduna mana laman khumlakliba jalo. Khangrene madusu khana ningai. Adubu madi adu hana pukchel pipa midina teda. Sahi khudingi laibungasi madanani mai thalibase. Sensu yamna lawdi. Mana bu sigumba torongani haibasi aidi thajadebo. Kanana khangwanoda tadhan mawong mandaba mina khik mahele haibaduni
ꯊꯥꯖꯗꯕ ꯀꯣꯝꯗ ꯇꯤꯟꯐꯥ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯔꯦꯁꯇꯨ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯍꯥꯏ ꯅꯣꯔꯦꯁ ꯅꯪꯕꯨ ꯉꯔꯥꯡ ꯂꯥꯏꯕꯨꯡꯗ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯗꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯍꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯔꯦꯁꯅ ꯑꯍꯟ ꯑꯗꯨꯅ ꯐꯝꯂꯤꯕ ꯐꯟꯁꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥ ꯑꯗꯨ ꯒ꯭ꯔꯛ ꯒ꯭ꯔꯛ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯤꯡꯏ ꯑꯗꯨꯒ ꯍꯣꯏ ꯃꯤ ꯃꯥꯝ ꯑꯩꯁꯤ ꯉꯔꯥꯡ ꯁꯤꯔꯝꯗꯧꯔꯕꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯕꯥꯏ ꯂꯦꯝꯕꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯒꯨꯂꯤ ꯂꯩꯔꯝꯃꯒ ꯍꯜꯂꯛꯄꯗꯅꯤ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇꯦꯕ ꯂꯥꯏꯐꯝꯗꯨꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯂꯒ ꯍꯦꯛꯇ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯅꯤꯡ ꯍꯜꯂꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦꯃꯤ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯁꯥꯏꯀꯜꯗꯨ ꯀꯟꯅ ꯊꯧꯔꯛꯈꯤ ꯑꯣ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ngasi siriba nupa duburone nangna hairi siba hoi mane mama ngarang aina guli ga leram libani yam nungai tida khulsei mawong ama tor kadori hai hinghat hat kadori ber karino asumna hotel aduda khoi nores amati ahan sing adu wari sana hori somda ayuk aduda nores hoigi hek laikai da leiba nupa ama magi masa nupa amati masa nupi du labukta satuna hawai hekli नुमित जुंखलकपा पुंग 12 हेलकपा दुआइदा हवाई हिकलिबा नुपा अदुगी मचानुपा बसंतना हवाई असुम हिकलिंगै लौरी अमगी कासिंदा लिन अमा लैबदु उखी मदु उबदा बसंतना लिन लेरे हाइदुना कन्ना लौरी मदुदा मनाक अदुआइदा लैरिबा बसंतगी मपा अदुना माना लबुक लाकपता पाइरकपा सै अदु पाइरका सेंसिलई अदुबु यामना ngakpadi मखोइना उरिबा लिन अदु ममै यावदबा लिन मकक वैरमखी मधु उपता मपा मसादु स्वाई लावी मसिदगी बसंतगी मपाना मखोई कुइना लेरगुम से हाइदना युमदा कारखी असुमना मखोइना लबुक लोमदगी कारकपदा अतोपा हवाई हेपा लाकपा मियुइसिंगसु कानरकली तांजा अदुदा बसंतना सतलिबा लौरी अदुगी मपानदा ई मयाम अमा पुंगसाई साइदुना लैबा उखी मधुदा बसंतना कना कैदोबा यावखिबा जातनोने ई मयाम अमा तारसिबो असुमना खन्ना महाक अदुम लाई महाकना उरिबदु कना अमतदी हाइदोकलमदी असुमना असुम चटलिङै मागी मखोंदा करिगुम्बा अमा इयान यान्थबगुम तौरई मदुदा बसंतना मागी खोंग्राव अदु सिंखतुना येंबा मतमददी ई गुमना संगांगबा लिन मकक अमा मागी खुराइदा नपलगा लेरमखी मदु उबदा बसंतदु कन्ना लावरगा मखोंग अदु फ्रंग काउखी महाकना अदुमना तौरकपा अदुदा मयामना कैदोरगे हादुना चेंसिनरई मदुदा महाकना मागी मखोंदा लिल अंगांगबा मकक अमा नप्पगा लेरे हाइना कन्ना अदुम लाउरी अदुबु मयामना येंबा मतमददी करिसु उखिदी मदुदा मपाना हाय बसंता कदाइनोने नंगा लिन हाइदुबो बसंतना इंगंगना हौजिकता आइगी खोंगा संगांगबा लिन मकक अमा नप्पगा लेहौनी मदुदा मयामना यारसे हौजिकतिने नपमद्रबा नत्रो युमदा हलसी असुमना हाइनदुना मखोई मयुम लोमदा परप कानरकली मतम अदुदा अहन अमना बसंता नंबु तसेंगना लिन मककतु उखिब्रने औ होइपु ngasai soina hawai hiklingai lin makak amasu uki madu ubodagi khuisu yumda kar isine basanta ki wafam matuda nupa amana hera basanta labuk linga haina ba hangkung man badu oiramgani da noisu bhapti phai he as natimi labuk lindu oiradi makhong palodro hawjiki city asembagi lindune maduda mana makak oibagi wani asumna ngangnari ngasai basanta da wa hangakhiba hanaduna hai ngaiko मधु अफब खुदमदी ओइ को अदुना इबुंगो मिनोय बसंत सी माइबा माइबी अमुक्तंग तनाथु ngasidasu ama laiboknaraga laikhidredana hoi khura ai soidna yingthoke asumna makhoi labuk kanarakpa singatu wari sana asum lakpana magi yum yongnakhre numit adugi nukthilgi pung ani helakpada basantagi mapa minoina laikai adugi maiba thambalbu unaba lakhi असुमना बसंतगी मपा मिनोइना माइबा थंबालबु उनरबा मतुंग मखोइना उखिबा अमति बसंतदा थोलिबा थौदो खुदिमक तमखी वाफम पुनमक तारबा मतुंग माइबा थंबालना इबुंगो नंगना हारिबा वाफमदुना असुमबा ओइरबदी थबकसी अराइबदी ओइगदबा मानदे है अदुबु करी कमदोबनो हाइबदु आई नेहाक लेरगा नखोइदा लागे अदुगा येंगसीको असुमना माइबा थंबालना हाइरकबा अदुदा मिनोइसु होय हाइदुना मयुमदा लाखी
ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕꯗ ꯉꯔꯥꯡ ꯂꯦꯝꯕꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯕꯁꯟꯇꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇꯒꯤ ꯃꯃꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯨꯅ ꯁꯣꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯕꯁꯟꯇꯒꯤ ꯃꯄꯥ ꯃꯤꯅꯣꯏꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯥꯏꯕ ꯊꯝꯕꯥꯜꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯃꯤꯅꯣꯏꯕꯨ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯤꯅꯣꯏꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯔꯥ ꯌꯧꯕꯤꯔꯦꯗꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯁꯤ, ꯑꯉꯥꯡꯗꯨ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯏ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯩ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯇꯞꯅ ꯇꯧꯁꯤꯀꯣ, ꯐꯤꯡꯒꯨꯝꯁꯤ, ꯂꯥꯏꯅꯤꯡꯊꯧꯕꯨ ꯆꯦꯠꯅ ꯈꯣꯏꯔꯝꯖꯧꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯏꯕ ꯊꯝꯕꯥꯜꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯦ꯫ ꯑꯗꯨꯒ ꯕꯁꯟꯇꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯏꯁ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯃꯤꯅꯣꯏꯅ ꯈꯨꯔꯥ ꯀꯔꯤ ꯇꯧꯔꯒꯦ, ꯑꯉꯥꯡꯁꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯉꯥꯡꯁꯤꯒꯤ ꯊꯋꯥꯏ ꯃꯉꯥꯗꯤ ꯃꯁꯥꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦꯅꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ ꯅꯪ ꯈꯨꯔꯥꯗꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯕꯁꯟꯇꯒꯤ ꯃꯃꯥꯗꯤ ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ꯫ ꯕꯁꯟꯇꯒꯤ ꯃꯄꯥ ꯃꯤꯅꯣꯏꯁꯨ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ, ꯑꯃꯨꯛꯇꯗꯤ ꯏꯆꯥꯁꯤ ꯀꯟꯕꯤꯌꯨ, ꯑꯩ ꯈꯨꯔꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯖꯔꯤ, ꯏꯆꯥꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯈꯨꯔꯥ꯫ ꯏꯕꯨꯡꯉꯣ ꯇꯧꯍꯩꯗꯦ, ꯑꯩꯅ ꯍꯦꯟꯅ ꯀꯟꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦꯅꯦ꯫ ꯍꯥꯟꯅ ꯊꯣꯛꯂꯒ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯑꯃꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯃꯪ ꯂꯥꯏꯒꯤ ꯁꯥꯎꯍꯨꯝ ꯌꯥꯎꯔꯤ, ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯁꯤ ꯊꯣꯡꯁꯦ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯦꯅꯦ꯫ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯑꯊꯨꯕꯗ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ, ꯅꯪ ꯈꯨꯔꯥ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ, ꯑꯗꯨꯕꯨ ꯂꯥꯏ ꯑꯃꯨꯛꯇꯪꯗꯤ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ, ꯈꯨꯜꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯑꯃꯨꯛꯇꯪ ꯅꯤꯖꯗꯨꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯀꯣ ꯅꯪꯒꯤ ꯈꯨꯔꯥ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯕꯁꯟꯇꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯒ ꯃꯥꯏꯕ ꯊꯝꯕꯥꯜꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯥꯏꯑꯣꯛꯅꯔꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯀꯤꯅꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯑꯍꯟ ꯈꯔꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯁꯟꯇꯗꯨ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯍꯤꯞꯅ ꯍꯤꯞꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯅ ꯀꯞꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯁꯟꯇꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯍꯥꯟꯒꯤ ꯂꯥꯏꯕꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯝꯕ ꯅꯨꯄꯥ ꯃꯆꯥ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3 ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯚꯥꯏ, ꯈꯨꯜꯗꯨ ꯊꯕꯛ ꯍꯧꯈ꯭ꯔꯦꯅꯦ꯫ ꯀꯩꯅꯣ ꯊꯕꯛ ꯍꯧꯈ꯭ꯔꯦꯕꯣ? ꯇꯥꯡ 13ꯗꯒꯤ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯔꯤꯕ ꯃꯣꯏꯗꯤ? ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯅꯠꯇꯦꯃꯤ, ꯍꯣ ꯈꯨꯜꯗꯣ ꯃꯤ ꯁꯤꯕ ꯍꯧꯔꯦꯌꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯀꯦꯁ ꯂꯩꯇꯅ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯂꯥꯏꯕꯨꯡꯗ ꯀꯥꯔꯟ ꯇꯥꯕꯁꯤꯅ ꯐꯔꯦꯍꯦ ꯍꯥ? ꯀꯦꯁꯄꯨꯗꯤ ꯂꯩꯇꯦꯕꯨ ꯂꯥꯏꯅ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯛꯑꯗꯤ ꯁꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏꯍꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦꯗ, ꯂꯣꯏꯅ ꯁꯤꯈ꯭ꯔꯗꯤ ꯐꯔꯅꯤ, ꯀꯥꯟꯗꯦꯁꯦ, ꯄꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯄꯣꯠꯁꯦ ꯈꯔꯒ ꯂꯧꯔꯛꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯉꯍꯥꯟ ꯂꯥꯏꯕꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯝꯕ ꯃꯈꯣꯏ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯅꯈꯤ꯫ ꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯆꯥꯎꯕꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯩꯊꯦꯜꯗ ꯍꯋꯥꯏ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯉꯍꯥꯟꯈꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯊꯟꯇ ꯍꯦꯛ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯆꯥꯎꯕꯜꯁꯨ ꯌꯥꯎꯅ ꯀꯩꯊꯦꯜꯗꯨ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯆꯥꯎꯕꯜ, ꯍꯟꯗꯛ ꯈꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯂꯥꯏꯕꯨꯡꯗ ꯃꯩ ꯊꯥꯜꯂꯝꯕ ꯂꯥꯏꯒꯤ ꯀꯃꯤꯇꯤꯒꯁꯨ ꯈꯟꯅꯈꯤꯕ ꯅꯟꯗ ꯕꯥꯕꯨꯅꯅꯤ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯣ? ꯃꯗꯨꯗ ꯆꯥꯎꯕꯜꯅ ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯗ, ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ, ꯑꯩꯅ ꯃꯥꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨ ꯈꯨꯜꯁꯤꯗꯒꯤꯅꯤ ꯍꯥꯏꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯥꯅ ꯃꯩꯒꯤ ꯁꯦꯟꯁꯦ ꯄꯤꯛꯅ ꯂꯧꯔꯒ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯁꯤꯒꯨꯝꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯤ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯀꯅꯥꯅ ꯈꯪꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯈꯨꯜꯁꯤꯒꯤ ꯃꯩ ꯊꯥꯟꯕꯤꯔꯒ ꯃꯥꯕꯨ ꯇꯥꯊꯤꯅ ꯆꯩꯔꯛꯏ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗ꯫
Madu wadi thajade Nanda babu adu hangna puksel pipa mina teda tada asumna ngarang wani sanaduna lakpana khulgi laibung adu yoroklei matam adu nungdangi pung nipan tarakpada mangairiba matamni matam adu ta khulgi laibung adu ta ngarang mi wari sanabagi makol tarai khonjal adu tabada lakliba khunja sing adu karinoni haiduna laibung lomda phat yengsilli aduga makhoina painariba torchlight adu kapsinduna yengi adubu kanamtadi leibu uramde kanamata leitrabasu mi langbagi khonjaldi adumak takhi maduda khunja sing aduna karaida nuni langi sibo haiduna sumjinglingai laibung adugi mamtopta ugi usati laga tasinbagi makholda seret taraga mamtoki din aduda bam launa tasili khonjal adu tabada khunja singdu koilau launaraga mana thokpa mayum jewona basenaki asumna senarakpana magi yum yaunaki asumna matamadu hokre thaudo adugi matung numidangi pung 12 helapata khul adugi nupa macha guludu mamanaba ama luhongba satluraga magi gari adu yangna thauduna lai mahaksu laibung adu lalaga chatkadoribani khanbada matha saribani adubu chattabadi yadabani na mahak adumak lakli asum lakpana mahak laibung adu yausilaklei guludu magi gari du kannang gangkhatlaga horon hauna khonglaga laibung adu parprap lananaba honari asumna usinna chin laibung ado asoi angam yaudna lanthorai guludu nena tana gari adu thorakli tanza aduda matung lomda ho haina kanano amana kanna lauri guludu karino ne khanduna tungda haifet jingrubadati laptakna maipi ki phizon setpi nupi ama laibung mapada lepaga leiba adu guluna ukhi madu ubada guludu khangpre khangi masadu swai lauki masidagi mahakna gari adu kanna lekhatlaga thori mahakna asumna thorokpada magi gari gi side glass adu da yengubada magi matungda kanagumba ama tungmadawna haifet ukhi maduda guludu kiman khibana gari adu thobam khangdri masidagi mahakna gari adu khamnaga tungda kana tongmono haina yengi adubu kanamatadi tonglamdi guludu kibe heman khibana gari adu kakhallaga thauba phawba kire maramasina mahakna magi yumda phone tawduna gari yakhitre lawba amukta lao haiki masidagi phone adu hek thambaga magi matungda kanagumba ama pena lelaga chathi penagi khonjal adu tabada gulu khangpre khangduna tungda yengi maduda maibagi phijol setpa makokta koyet chawna yetpa nupa ama pena lenduna laibung adomda asum sakhi madu ubada guludu masiri yararoi khanduna gari aduda amu kakhatuna start tawraga yangna yumta na thori adubu mahak kiman khibana gari adugi mamaya do inthi nungaina chumba ngamdri masa adusu thak ni masa punamak ison sonthaduna makla adusu isi sithaki masidagi guludi gari pariba makutu masa matomta tapna thaduri aduga mami adusu uirum tawraklei tanja aduda gari adu lambigi mataida thaujinkhi aduga gari adu lambigi manakta leiba nala amada yungsinki maduda gulugi mathabakta kanagumba amana kanna kaurakhibagum tawki maduda guludu hak launa sor thinki aduga mahak iwoduna sikhi mahakna hek sikhibaga magi yungi miyoising lakhi guluna oram liba fibam aduda yungi mising yamna kapnaki adubu karidi tawruni gulugi asiba haksang adu yumda porakhi pawadu lekai miyamna tanakhi madu tabada khul lekai adu kibana loinari asumna numidang adu haukhre mathangi nonganbada gulugi asiba haksang adu poloinabagi sem sanari asumna sem saringaida ngarang labukta lin ukhiba basanta du leitre haiduna pawlaki pawaduna lekai khul aduda leiriba mi punamak makokta makut hapa haibadu yauri asumna asiba haksang ani tu poloiraba matung numit adugi numidang wairamda khulgi laibung aduda ahal laman yauna miyoi punduna watanaki khul asida oirakliba si kamdongna oirakhibanu amati kari tawraga phagani haibadu watanaki matamaduda miyoi kharan hairi handak lai haraubagi mai thankiba nanda babuna tawhanba soidana oiramgani mahak yamna sauna sakhibani maramaduna magi mapabungna hana maiba oibanina madugi mahayadu sijinnaraga mahakna thodok asi tawhanba soidana oiramgani
asumna haiduna mayam marang langnari adubu Nanda Babugi nupi adugi mapa aduna mayamda madu suwai wai thokloi aigi ya nupana adu cha tagataba thabak atu tawgataba nati asuk kuibasi laibung asi harau ko khudingda aigi mai yenglaga sen pingna lauribani aduga haujingna mangonda maran thangjin base aigi yaba sungam ngamloi matang aduda silungmana mayam amukta tapthabiu tanasi haijabagi wani khanasi habena sadi thuliba thawdogasi laibung nasi haraubada soiba leibadagi tawribra natragana kanagumana khulasi manganaba silibra haibadu maiba maibi tanaraga yengthoksi tanza aduda maiba thambalna tinbiriba mayamda karigumba amata haijege aina yamna khangluba hairubgi wafamdi nasadi khulasi da tholiba si khulasi gi lairoidu mapung phana loisinkhidre maramaduna tangkhulna thingbiramgadaba si thongadu mapung phana thingbiramdre aduga lai asisu mapung phana loisinbiramdre maram asina khulasi awa ana misimina nanglibani adu hoji athubada maiba maibi tanaraga lai thong hanglaga amuk lai harauraga loisindrabadi thokliba thokhon ningdraba thodoksinga si asum hengalakadori maiba thambagi wa aduda nupa amana khunjau leichau naba haraubra haibabu khunsei munanaba tarine aikhoina lai harauruba sidi aikhoibu hapinaba tarine aduda silungmana hai ibungo wa do kanmali umang lai haibase yamna luba laini lai asi harau jingai laibung sadringai da khullasei mahai marong chumdi ana ayekna pik thalam libani adubu maibina laibau piduna laisang sarga lai harau na ba haibadagi lai harau kibani adumna lai harau badagi khullasei mahai marong chumba ana ayek wathok lanthok laitaba khullama oiduna asuk kuiba sahi sa kaya se lerek libani adubu handak maibina khana chainaba tawgunu haiba duda aikhoina lam henduna tawrubadagi ni tholiba thodokse maduda committee gi nupa aduna kamaina khanarudinu laliba miyoi sing aduna gyan tadrabanina masana khanaba tabani ne matam aduda maiba thambalna wari se amarumda sakkhidawre haukraba thokraba thodoksinga dugi aikoi ingdon pomnaragumsi haujik tholiba hodona asi losinaba amuktangdi sinasi maduda silungmana sumi ibungo thambalna haibase adudi ngasidi numit tare aduna hayeng nong he nganbaga lai committee gi mioi khara chatlaga ngahan sida lai seba toramba maibi maibadu kaururo aduga makhoi laklaga kari kamdau siga haibadu tanarasi asumna silungmana hario wafam aduda mayam punamak yanakhi masigi matung mayam adu magi yumda hanakhi matam aduda ngasai khulgi lai asi harauramdabana hena fai haiduna ngangkiba nupa aduna laibung adugi mataida hauriba hayen pambi adugi masa amada karigumba muri tauba mami ama hayen pambi aduga thangnana hauriba haino pambi aduda chongkhiba adu haifet uki madu ubada nupa aduna karino haujikidudi asumna khallaga mahak mayamna saliba aduda adum satli tansa aduda mahakna laibung aduda hauriba atopa using aduda sana asum jengakpada mangi pambi adugi masamada amuba phiralama thietpa uki madu ubada nupa aduna karigi phirano ni mangi sida thilisibo asumna khanna mahak mayamga asum chatki phiran adusu nuksitsu sitpan natabada fere haduna lehori matamadu haukhre numit adugi numidangni mi punamak hayengna kana amuk sigadawriba jano haduna pungning langtaknari asomna khunja punamak loina tumnakhre matamdu ahingi pung ama taraklei matamaduda ngasai laibungda phiran ukhiba laidu harauramdabana hena fai haikhiba nupa aduna tumlingai magi manakongda maibigi sarikki makhol tarkhi khonjal adu tabada nupa adu mamit tapna panglai aduga phamungtagi tapna kumtharaga mamang thong adu tapna hanglaga laibung lomda asom lai asomna mahangna lakpana hojik nupa adu laibung jawri matam aduda nupa adu gyan khanglak tai kadai da noine lairi sidi asomna khallaga uru leirakpada laibung adugi leimang adu uki madu ubada nupa adu ki khibana karomda sian sike haina khalak amama marak aduda kuichin cheli mahang asumna chelakpana usinna chin mahak laibung adudagi lanthoraklei masidagi mahakna mathwai hingnaba mayum taba lambiromda kanna asum chelai mahakna asumna asum chelakpada magi matungda
ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯝꯒ ꯃꯝꯂꯦ, ꯀꯤꯒ ꯀꯤꯔꯦ, ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯂꯥꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯅꯥꯁꯨ ꯊꯣꯛꯅꯔꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯤꯕ ꯑꯁꯤ ꯌꯨꯝꯗ ꯅꯠꯇꯦ, ꯂꯥꯏꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯒꯦꯠ ꯑꯗꯨꯗꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯃꯌꯨꯝ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯈꯪꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯊꯕꯥꯛ ꯑꯗꯨ ꯌꯩꯁꯟꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯒꯨꯂꯨꯒꯨꯝꯅ ꯍꯤꯛ ꯍꯥꯏꯅ ꯁꯣꯔ ꯐꯨꯡꯒꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯁꯤꯔꯝꯈꯤ꯫ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯈꯪꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯄꯣꯂꯣꯏꯅꯕ ꯁꯦꯝ ꯁꯥꯅꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯀꯧꯅꯅꯕꯒꯤꯗꯃꯛ ꯆꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯣꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨ ꯉꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈꯤꯕ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯏ ꯁꯦꯂꯨꯡꯕꯅ "ꯍꯥꯏ, ꯀꯔꯤ ꯍꯥꯏꯅꯔꯒꯦꯅꯦ? ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯂꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔꯅ ꯈꯨꯔꯥ, ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨ ꯑꯇꯣꯞꯄ ꯂꯝꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯍꯧꯔꯤ꯫ ꯉꯁꯤ 7 ꯂꯩꯔꯒ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ 7 ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯤ ꯃꯨꯠꯂꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ "ꯃꯌꯥꯝ, ꯃꯥꯏꯕ ꯃꯥꯏꯕꯤꯗꯨ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯣꯏꯅ ꯅꯦꯛꯂꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ?" ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯌꯥꯅꯈꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ 9 ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ 2ꯗꯤ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯏꯕꯤꯁꯤꯡꯗꯤ ꯅꯣꯡ ꯅꯤꯅꯤ ꯁꯪꯂꯣꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯌꯥꯔꯛꯈꯤꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ 9 ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡ 10 ꯇꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯤ ꯐꯥꯎꯕ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯀꯤꯅꯗꯨꯅ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯃꯈꯣꯏ 9ꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ 1-2ꯗꯒꯤ ꯍꯦꯟꯅ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯁꯨ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯄꯒꯨꯝ ꯒꯝ ꯆꯠꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ 9ꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯦ꯫ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯐꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯅꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯥ 9 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯈꯨꯜꯁꯤꯗꯤ ꯈꯨꯟꯇꯛ ꯂꯥꯟꯁꯤꯔꯦꯗꯅ! ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯉꯥꯏꯔꯤ꯫ 8:30 ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯛ ꯊꯨꯅ ꯀꯩꯊꯦꯜ ꯈꯝꯂꯕꯀꯣ? ꯑꯁ!" ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ "ꯃꯇꯝꯅꯅꯤꯅꯦ, ꯀꯥꯟꯅꯗꯦ. ꯁꯤꯂꯨꯡꯕꯗ ꯑꯃꯨꯛꯇ ꯐꯣꯟ ꯇꯧ. ꯑꯩꯈꯣꯏꯕꯨ ꯋꯣꯛꯂꯨꯔꯥꯎꯅ ꯍꯥꯏꯌꯨ. ꯃꯇꯝꯁꯦ ꯃꯇꯝ ꯑꯃꯅꯤ." "ꯍꯣꯏ, ꯑꯩ ꯇꯧꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ 9ꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯁꯦꯂꯨꯡꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯄꯨꯕꯤꯔꯝꯅꯕ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯁꯦꯂꯨꯡꯕꯅꯁꯨ ꯌꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠ ꯑꯗꯨꯗ ꯃꯩ ꯄꯥꯏꯗꯨꯅ ꯃꯈꯣꯏ 9ꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯀꯨ ꯑꯃꯅ ꯈꯣꯡꯂꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯅ ꯉꯔꯪ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯎꯁꯤꯡ ꯑꯗꯨꯗ ꯀꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯀꯨꯗꯤ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯀꯨ ꯈꯣꯡꯕ ꯑꯗꯨꯁꯨ ꯈꯣꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯃꯆꯥ 2 ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ "ꯍꯩ, ꯂꯥꯛꯑꯦꯍꯦ! ꯀꯔꯤꯒꯤꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯔꯛꯏꯁꯤꯕꯣ? ꯃꯇꯝꯁꯤ ꯐꯠꯇꯦ ꯈꯪꯉꯗꯤ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯍꯥꯏꯗꯦꯅꯦ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ 9 ꯑꯗꯨ
ꯒꯥꯔꯤ ꯑꯅꯤꯗ ꯑꯅꯤ ꯇꯣꯡꯅꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯁꯦꯂꯨꯡꯕꯗ ꯃꯥꯏꯕ ꯑꯅꯤꯗꯤ ꯐꯪꯂꯦ ꯃꯥꯏꯕꯤꯗꯤ ꯑꯃꯠꯇ ꯁꯪꯍꯧꯗꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗꯒꯤ ꯃꯀꯨ ꯑꯃꯅ ꯈꯣꯡꯂꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯃꯀꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯂꯨꯔꯤ ꯃꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯀꯨ ꯑꯃ ꯃꯁꯥꯅ ꯑꯋꯥꯡ ꯑꯣꯟꯕ ꯑꯗꯨꯒ ꯃꯀꯣꯛꯅ ꯃꯈꯥ ꯑꯣꯟꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯀꯨ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯈꯔ ꯅꯤꯛꯑꯒ ꯋꯥꯟꯊꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯌꯥ ꯂꯥꯡꯅꯔꯛꯏ ꯃꯁꯤꯗꯒꯤ ꯁꯦꯂꯨꯡꯕꯅ ꯌꯨꯝꯗ ꯄꯔꯞ ꯍꯟꯅꯕ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯏꯕꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ कन्ना थिंजिनबगी अहोबा मखोल अमा ताखी मखोल अदु ताबदा मियाम पुनमक सेलुंगबगी मयुम जंगुनबा प्रप चनरई असुमना मियाम अदुना उराव थरावरकपा अदुदा लेकाइगी मिसिंगसु करी अमुक तौरबा जानो खनदुना मपानदा थुंगनरई मसिदगी मियाम अदु सेलुंगबगी मयुम यौरी मदुदा सेलुंगबना माइबा थंबालबु कौरुनबा हाइबदगी मखोय नुपा अनि युमलक फावदुना प्रप चटखी तांजा अदुदा ngасai मकु उबदगी ज्ञान मांखिबा नुपा अदु मुरुम सोलगा मखुट अदु जगोय साबा हरई अदुगा कन्न सु नुरई तरोगलिबा मवों अदुदा नुपा अदुगी युंगी मियोय सिंगदी मिपाइनरी सोदना सिरगदबनी हाइदुना कपना लाउनरई अदुबु मनाक अदुवाइदा लेरिबा नुपा सिंग अदुना मनाक अदुवाइदा लेरिबा नुपी सिंग अदु हांदुकना हनख्रई मतम अदुदा जगोय सादुना लेरिबा मकु उखिबा नुपा अदुना इमा लेरमिना आइबु कौरी इमा लेरमिना आइबु कौरी चलगे असमना हाइदुना मथनता हुकुलई महाकना तौरिबा सिंग अदो ममित्ती सुंपांग पांगदी अदुबु मनाक अदुवाइदा लेरिबा नुपा सिंग अदुना नुपा अदु चटखिदनबा कन्ना फारी तांजा अदुदा माइबा थंबालसु यौसिल्लकले महाकना हेक यौसिल्लकपगा ngasai makai jagoi saramba ima leiremina kauri haiduna laibungda chatke tawramba du tawkhidrei tumina amu hiplaga laikhrei maduda maiba thambalna nupa adugi manakta sangsinringai maiba thambalna nupa aduda mamai nonthaduna makok leibak thengna khoirami aduga laibak katlaga tapna sangsinlaga nupa adugi manakta khu leitana phamlaga hairi laining thoi bai bungo kaisu khajadraba khunjai khoibu awaba bibi base tokpiro ipai bungogi asau paraido kokhannaba nacha nanai khoina karibu tawjo haibano maiba thambal na hangliba wahang aduda mamit usilaga leiriba maku ukhiba nupa aduna hayeng phawbugi manungda laibung asida maiba maibi tawduna mapung phana lai lusilu madu natrabati khullasei mikup kangdana misimina thoklagani maramaduna hayengi numita lai luisinduna khoyum mai khoibu potha halu masi harpada maiba thambalna लाइनिंग थौई पाइबुंगो हयिंग फावबगी मनुंगदा लाई लोइसिनबदि ngamjaroi numit singum tari ni फावबगी मनुंगदा लाई लोइसिनजरगे अदु फावबदी खुन्जा सिंगदा अवा अना पिबिगनु मसी तंगदि याबियो इपाइबुंगो माइबा थंबालगी वाफम अदु मकु उखिबा नुपा लाइनिंग थौ सादोंग लिबा नुपा अदुना याखिदे numit singum mangani फावबगी मनुंगदा लोइसिलु मदु नत्रबति नोंगमा कांगदना मिसिमिना थोक्लनी वा असि हाइरमलगा तुमिना लेखि मदुदा माइबा थंबालना लाई सिलुंगबदा वनसिलगा मसिदी अरुबा वफमनी नुमित मंगानिगी मनुंगदा लाई लोइसलु हाइरई नत्रबती अतोप खोयुम फतबा तिनमु लाइमु लाक्तुना अवा अनाना पिक थंगदौरी हाइरी कैदौसिगे ngasi माइबा माइबी कौबा चटखिबा सिंगदुना करी हाइनख्रबा ओजा मतम अदुदा ngasai माइबा माइबी कौबा चटखिबा नुपा मरी अदु संसिलक्लगा माइबा अनिदि यारक हौरे अदुगा माइबी सिंगदि अमता यारक्त्रै वाफम अदुदा माइबा थंबालना करीगी मखोइना याद्रिबा नखोइना करमना हाइरुबगे मखोइदा मामा अखोइना हाइफम थोपदु हाइबनी अदुदा मखोइना माइबीगी चेपाउ लाकपसी अतैना लाकपगा नखोइना लाकपगा मानति करी तौरे निमित कयाना हरावगदबनो हंगी मदुदा अखोइना लाइबुंगसिदा थोकलिबा अमति थोख्रबा सिंगदु मखोइदा लीरुना खंगहनबनी वाफम अदु हेक ताबगा मदुदि अखोइना ngamloi khulki laithong thingबदी हाना लाई अदुगी सेवा तौरंबा माइबी सिंग अदुना थिंगलु हाइरखी
ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯑꯍꯟ ꯑꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯏꯖꯔꯒ ꯌꯦꯡꯁꯤꯔꯥ ꯃꯈꯣꯏꯗ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯃꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯉꯥꯏꯈꯣ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗꯤ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈ꯭ꯔꯅꯤ ꯅꯨꯃꯤꯠꯇꯨꯗ ꯈꯟꯅ ꯆꯩꯅ ꯇꯧꯕꯗꯒꯤ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯕꯗꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤꯕꯁꯤꯡꯗꯨ ꯐꯥꯒꯠꯂꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯈꯟꯅꯁꯤꯗꯅ ꯃꯌꯥꯝ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯕꯅꯤꯅ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯌꯥꯗꯕꯅꯤ ꯑꯣꯖꯥ ꯃꯗꯨꯗ ꯊꯝꯕꯥꯜꯅ ꯐꯔꯦ ꯃꯌꯥꯝꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯃꯀꯨ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯕꯨꯡꯗ ꯍꯧꯖꯤꯛ ꯏ ꯇꯥꯔꯤ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯂꯨ ꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯄꯨꯔꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯝꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯉꯍꯥꯟꯈꯩ ꯇꯧꯕ ꯊꯧꯗꯣꯛꯇꯒꯤ ꯉꯁꯤꯅ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯔꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯊꯝꯕꯥꯜ ꯖꯥꯎꯅ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯏ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯥꯝꯇꯣꯞꯇ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯏ ꯋꯣꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥ ꯉꯥꯛꯇꯃꯛ ꯁꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯌꯥꯎꯅ ꯁꯤꯒꯠꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯈꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯟꯅ ꯀꯧꯕꯗꯒꯤ ꯂꯥꯏꯕꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯃꯊꯪ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯏ ꯂꯥꯏ ꯍꯔꯥꯎꯔ ꯃꯥꯜꯂꯦ ꯖꯒꯣꯏ ꯁꯥꯔꯨꯒꯦ ꯍꯥꯏꯗꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯅ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯔꯝꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯣꯏꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯉꯁꯥꯏ ꯃꯀꯨ ꯎꯕꯒꯤ ꯋꯥꯟꯊꯈꯤꯕ ꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯌꯥꯝ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯒꯗꯕꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯅꯤ나 ꯀꯞꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯁꯩ ꯑꯃ ꯁꯛꯈꯤ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯑꯇꯩ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯛꯂꯕ ꯁꯤꯅꯕꯒꯤ ꯃꯇꯝ ꯉꯥꯏꯔꯕ ꯃꯤꯑꯣꯏꯗ ꯕꯩꯇꯔꯤ ꯂꯥꯟꯕ ꯉꯝꯖꯅꯕ ꯁꯛꯄ ꯂꯥꯏꯔꯣꯟꯒꯤ ꯏꯁꯩ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯏꯁꯩ ꯁꯛꯇꯨꯅ ꯊꯦꯝꯕꯗꯒꯤ ꯅꯨꯄꯥꯗꯣ ꯇꯞꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯤꯍꯨꯟ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯀꯨꯞꯁꯤꯟꯈꯤ ꯃꯗꯨꯗ ꯃꯤꯌꯥꯝꯅꯁꯨ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯈꯪꯕꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯞꯅ ꯂꯥꯎꯅꯔꯛꯏ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯃ ꯁꯤꯕꯒꯤ ꯀꯞꯅꯕ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃ ꯁꯤꯕꯒꯤ ꯀꯞꯅꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯣ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯃꯥꯏꯕ ꯊꯝꯕꯥꯜꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯅꯨꯄꯥꯗ ꯅꯠꯇꯅ ꯅꯨꯄꯤꯁꯨ ꯁꯤꯕ ꯍꯧꯔꯛꯂꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯁꯦꯂꯨꯡꯕ ꯅꯨꯄꯥꯒꯤ ꯌꯥꯏꯕꯤ ꯂꯧꯔꯤꯕ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯌꯥꯏꯕꯤ ꯂꯧꯔꯤꯕ ꯑꯁꯤꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅꯅꯤ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ ꯃꯗꯨꯗ ꯂꯥꯏ ꯁꯦꯀꯦꯇ꯭ꯔꯤꯅ ꯀꯥꯟꯅꯗꯦ ꯍꯌꯦꯡꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯃꯇꯦꯡ ꯅꯤꯔꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏ ꯁꯦꯂꯨꯡꯕꯅꯦ ꯁꯦꯀꯦꯇ꯭ꯔꯤꯅꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯉꯔꯥꯡ ꯂꯩꯇꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯌꯧꯔꯤ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯅꯣꯔꯟꯖꯟꯒ ꯎꯅꯗꯨꯅ
wari kupna sanaki maduda maiba manoranjanna thawdok adu hek thokpaga lakpa yadro na khoibo asumna lai haraubada mapung phala loisindabadagi misi mina thokibasai nakhoigi asida harmanati adubu fare horen numidang waramdo akhoi amaiba amaibi khara laklage maramaduna laibung ado sitok na thoklaga thambiramu aduga got chafu ahum sana khongnang masa ma thorang tobiramlo asumna maiba manoranjanna maiba maibi kharaga loinana laklage hairakpadagi khulgi miyam ado wakhal khara leita jabugum tawki masidagi makhoi khul adugi address adu piramlaga mayumda haithiraki aduga sana konunggi amaiba mako oina leiriba amaiba manoranjan harpa khudimak khunja singda tamki asumna paw tamliba matung lekai miyam hauduna laibung ado sit sengli asumna matamadu haukri numit adugi nungthil pung ani tabada khul aduda maiba ahum maibi ani lakhi matam aduda khul aduna hana kauruba maiba ani adusu ngasi lau haikhibadagi makhoisu yoksilakhi asumna haujik laibung aduda maibi ani maiba manga leiraba adudadi khunja mayamgi akiba kharati hanthaki masidagi lakliba maiba maibi sing aduna ngasidi khulgi laithong hanglagumsi hayeng hanglasi hairki adubu khul aduda aki akhang thoktanaba amadi misi mina yaudnaba laikaya laibung aduda khoiramki asum tauna matamadu haukri numit adudi leikai adu karimata tawrakhidi ingna signa laiki khunja punamak phada pharada boi khanaki asumna matamadu haukri mathangi nongalamdaida khunja miyamna tumlingai penage sayhak ama taki khunja punamak tumlambadagi phuk phuk hawatli aduga karaida no tariba sibu haiduna apanda parap chenthongna i matamaduda makhoina tariba khonjal adu laibung lomdagi ni haiba khanglakle masidagi khunja mayamdu laibung lomda lai makhoina lakpadadi makhoina kauruba maiba sing aduna penagi sayhak saktuna lai yakaiba oirami madu khanglakpada khunja mayamadu iruja maithajagani haiba phawba kawba makhai laibung adugi gate ki akoibada ikoi koina lepaga yengnari masidagi nongsu tapna tapna ngan thorakle penagi yakairon su loisankhrai khunja punamak mayumda parap satuna iruja maithajaraga maiba maibina kari kari tawgadariba jano kari hairakadoriba jano haibadu tanabagi laibungda chatnabagi sem sanari somdasu laibung aduda selungba secretary amati financial jauna khulgi ahal kaya galonana lai loisingnabagi thawrang kanna tawri masidagi maiba maibina lairon kaya sonduna jagoi sathek tamli masidagi khunja mayamsu yoksilaktuna tawriba aduda yenglari asumna yengba lakpa miyamna laibung adu mina krik inari masidagi maiba maibina ayukki thoram loisinki aduga numidangi matamda lairoi pangthoklani hairaki asumna matamadu haukri khunja mayamsu magi mayumda hanaki tanja aduda lai silungbada maiba maibi singna handak thokliba si karamna thokibano karigidamak laiba pung phana loisinkhidabano haina hanglaki maduda silungbana thokriba thawdok khudimak tamki matamaduda maibi amana adudi thawdoksi makhoi miyoi kharana atamnana sinbani aduna makhoi miyoi sing aduda nakhoi khunja singna kari chairak piningbage haina hanglai maruda silungbana haujikti thokrabadi thokre chairak piraga sikhiba thawai sing adu amu halaklaroi aduna aikhoigi khul asida thuliba asi khatamak fahanbiraga loireda silungbage wafa maduda secretary mako aduna tada karigi makhoi pu chairak pirodoribano pigadabani ima maibi makhoi singdo masak haibiu laigi mating lawdrabasu ai chalaga makhoi bu hekta hatuge mi yamagi pusibu kaisu lektana khanba khulsibu awa ana tahalaga karigi makhoi bu chairak pirodoribano pigadabani haribas naigiri matam aduda financial mohenna chumi karigi chairak pirodoribano pigadabani ima maibi misak ko takpiro haujege hekta phaduna porke matam aduda maibi amana ngaikho khunja mayam saugan mankhre hauji makidi misak singdo khangdri horen nungdang maibina leibaw pirakpada misak ado soidna khanglagani aduga kari chairak piuge haibado hanglakani madudana koina pihanning chairak to haihougadabani ko
ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯀꯅꯥꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯊꯨꯝ ꯃꯔꯥꯝ ꯍꯧꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯆꯤꯡꯅꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯂꯥꯏꯕꯨꯡꯗ ꯂꯣꯏꯅ ꯂꯥꯛꯅꯈꯤ꯫ ꯑꯃꯠꯇ ꯆꯤꯊꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯄꯤꯔꯛꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯇꯝꯕ ꯅꯨꯄꯥ ꯃꯔꯤꯅ ꯂꯧꯇꯨꯔꯗꯨꯅ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯔꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯌꯨꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯌꯥꯏꯕꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ꯫ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯔꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯑꯗꯣ ꯂꯩꯕꯥꯎ ꯄꯤꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯕꯗꯨ ꯂꯥꯏ ꯂꯣꯏꯁꯤꯜꯂꯅꯨ ꯍꯥꯏꯔꯝꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯍꯔꯥꯎꯕ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯦ꯫ ꯉꯍꯥꯟꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯍꯜꯂꯝꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯥꯂꯨꯗꯨ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗꯒꯤ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯀꯥꯂꯨꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯈ꯭ꯔꯦꯅꯦ꯫ ꯑꯁ ꯑꯩꯗꯤ ꯇꯨꯝꯃꯒ ꯂꯩꯔꯣꯏꯗꯅ꯫ ꯗꯤꯄꯛ ꯍꯣꯏ ꯇꯣꯝꯕ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯑꯁ ꯑꯩꯗꯤꯕ ꯇꯨꯝꯃꯟꯈ꯭ꯔꯄꯣꯠꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯒꯝ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯥꯛꯏ꯫ ꯀꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯤꯁꯤꯅ? ꯀꯅꯥ ꯂꯥꯏ ꯍꯔꯥꯎꯕꯅꯣ? ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯗꯨꯕꯣ? ꯑꯁ ꯂꯥꯏꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩ ꯌꯨꯝꯗ ꯆꯦꯜꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯥꯂꯨꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯔꯤꯛ ꯈꯤꯡꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯀꯥꯂꯨꯗꯨ ꯀꯤꯗꯨꯅ ꯃꯥꯏꯀꯩ ꯈꯛꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯨꯄꯥ ꯑꯍꯟ ꯑꯃ ꯊꯦꯡꯅꯈꯤ꯫ ꯑꯍꯟ ꯑꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯀꯥꯂꯨꯅ ꯏꯄꯨ ꯑꯁꯤꯗ ꯅꯨꯄꯤ ꯃꯥꯏꯕꯤ ꯑꯃꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯑꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯍꯩ ꯂꯥꯎ ꯑꯗꯨꯗꯤ ꯁꯣꯝꯗ ꯆꯦꯟꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯟ ꯑꯗꯨꯅ ꯀꯥꯂꯨꯕꯨ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯋꯩ ꯈꯣꯡꯕꯥꯜꯋꯩ ꯇꯧꯕ ꯏꯁꯤꯡ ꯇꯥꯛꯏ ꯂꯩꯕ ꯀꯣꯝ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯞꯅ ꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦꯠꯁꯦ ꯁꯤꯒꯤ ꯀꯣꯝꯁꯤꯗ ꯍꯦꯛꯇ ꯂꯣꯠꯂꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯕꯨ ꯀꯣꯝ ꯑꯗꯨꯗ ꯏꯟꯊꯔꯛꯏ꯫ ꯃꯗꯨꯗ ꯀꯥꯂꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯈꯤꯗꯦ꯫ ꯇꯞꯅ ꯀꯣꯝ ꯑꯗꯨꯗ ꯑꯁꯨꯝ ꯄꯨꯊꯔꯛꯇꯨꯅ ꯃꯍꯥꯛ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯖꯤꯟꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯥꯂꯨꯗꯨ ꯁꯤꯔꯝꯕ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄꯗ ꯑꯣꯟꯊꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ꯫ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯃꯥꯏꯕꯤꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯌꯥꯏꯕꯤ ꯂꯧꯕ ꯍꯧꯔꯦ 3 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯣꯝꯕ ꯑꯃꯗꯤ ꯗꯤꯄꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯂꯤ꯫ ꯚꯥꯏ ꯀꯥꯂꯨꯅ ꯁꯤꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯍꯦ꯫ ꯑꯁ ꯁꯤꯖꯅꯨꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯨ ꯊꯛꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯗꯤꯄꯛ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯗ ꯗꯤꯄꯛꯅ ꯚꯥꯏ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯗꯤꯄꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯗꯤꯄꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯎꯈꯤꯗꯦ꯫ ꯃꯃꯥꯏꯒꯤ ꯃꯍꯨꯠꯇ ꯂꯨꯈꯝꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯄꯛꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯂꯩꯈꯠꯂꯒ ꯊꯧꯈꯤ꯫ ꯃꯗꯨꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯨꯡꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯗꯤꯄꯛꯇꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯁꯤꯕꯃꯛꯇꯤ ꯁꯤꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕ ꯑꯃ ꯒꯝ ꯂꯥꯛꯑꯒ ꯇꯣꯝꯕꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯏ ꯋꯣꯗꯨꯅ ꯁꯤꯕꯒꯨꯝ ꯃꯍꯥꯛꯁꯨ ꯏ ꯋꯣꯗꯨꯅ ꯁꯤꯈꯤ꯫
ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯗꯤꯄꯛꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯨ ꯉꯥꯎꯔꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯈꯤ ꯁꯣꯝꯗ ꯄꯥꯎ ꯑꯗꯨ ꯃꯥꯏꯕꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯇꯝꯂꯤ ꯍꯧꯖꯤꯛ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯌꯥꯏꯕꯤ ꯂꯧꯔꯣ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯀꯔꯤꯒꯤ ꯂꯥꯎꯔꯣꯏ ꯀꯔꯤꯒꯤ ꯆꯥꯛꯂꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯝꯕ ꯈꯨꯟ ꯑꯗꯨꯗ ꯑꯁꯨꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯝꯂꯤꯕ ꯃꯈꯣꯏꯕꯨꯗꯤ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯃ ꯋꯥꯠꯂꯤꯕ ꯙꯤꯔꯦꯟꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯁꯥꯔꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯊꯪ ꯁꯤꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯌꯥꯎꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯅ ꯇꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯅ ꯐꯖꯅ ꯉꯥꯡꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯛꯅꯤꯡꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯁꯥꯔꯗꯒꯤ ꯂꯥꯛꯂꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯊꯪ ꯍꯪꯂꯝꯂꯒ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯃꯑꯣꯡꯁꯤ ꯆꯨꯝꯅ ꯁꯤꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯇꯧꯔꯨꯔꯤꯕ ꯑꯗꯨꯅ ꯃꯥꯏꯕꯤꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯌꯦꯡꯃꯛ ꯀꯁꯥꯔꯗ ꯆꯠꯀꯦ ꯃꯈꯣꯏꯒ ꯄꯨꯜꯂꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯏꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯃꯤꯒꯤ ꯑꯐ ꯐꯠꯇꯕꯗꯤ ꯁꯪꯒꯗꯁꯨ ꯂꯩ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯙꯤꯔꯦꯟꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯤꯉꯩ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯅꯨꯕꯤ ꯃꯥꯏꯕꯤ ꯑꯃ ꯇꯞꯂꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯙꯤꯔꯦꯟꯅ ꯂꯥꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯅꯕ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯙꯤꯔꯦꯟꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯑꯕꯣ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯤꯜꯂꯝꯃꯨ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯍꯣꯏ ꯐꯔꯦ ꯀꯥꯈꯠꯂꯣ ꯏꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈꯠꯍꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯆꯦꯟ ꯆꯦꯟꯈꯤꯗꯦ ꯃꯗꯨꯗ ꯙꯤꯔꯦꯟꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯑꯁꯨꯝ ꯂꯩꯈꯠꯂꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯆꯦꯟꯗꯦ ꯈꯟꯖꯔꯕꯁꯨ ꯑꯁꯦꯡꯕꯗꯗꯤ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯂꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯗꯤ ꯌꯥꯝꯅ ꯌꯥꯡꯗꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯈꯠꯄꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤꯒꯤ ꯕꯦꯀꯔ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯑꯗꯨꯒ ꯙꯤꯔꯦꯟꯕꯨꯅ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯈꯤ ꯍꯧꯖꯤꯛ ꯙꯤꯔꯦꯟꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯃꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯃꯃꯤꯠ ꯐꯛꯂꯤ ꯃꯌꯥꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯙꯤꯔꯦꯟꯗꯣ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯥꯏꯕꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯏꯕꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯀꯂꯛꯄꯦꯅ ꯅꯨꯡꯉꯥꯏꯅꯩ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯏꯕꯁꯤꯡꯅ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯛ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒ ꯂꯥꯏꯊꯣꯡ ꯊꯤꯡꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯈꯣꯏ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯨꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯇꯞꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯔꯥꯟꯕ ꯀꯤꯕꯤꯛ ꯌꯥꯎꯕ ꯃꯇꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯖꯔꯛꯈꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯔꯣꯏꯕꯗ ꯈꯣꯏꯔꯝꯖꯔꯤ